ꯊꯝꯕꯥꯜꯒꯤ ꯅꯤꯡꯉꯣꯜ ꯀꯥꯗ ꯂꯩꯃꯒ ꯆꯔꯩꯐꯤ ꯍꯣꯡꯂꯗꯨꯅ ꯄꯨꯜꯂꯤ꯫ ꯃꯅꯦ ꯀꯕꯣꯛꯂꯩꯅ ꯍꯔꯥꯎ ꯍꯔꯥꯎ ꯄꯥꯠꯇꯒꯤ ꯐꯥꯔꯛꯄ ꯂꯦꯝꯂꯩ ꯉꯥꯁꯤꯡꯗꯨ ꯈꯔꯥꯏꯊꯛꯇ ꯍꯥꯞꯄꯒ ꯌꯥꯏꯔꯤ꯫ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏ ꯏꯄꯥꯛꯇ ꯇꯥꯎꯔꯤ, ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯇꯧ ꯌꯥꯝ ꯉꯝꯃꯦꯃꯤ ꯏꯇꯥ ꯈꯣꯏꯅꯧ ꯅꯪꯁꯦ, ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯃꯨꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯏ꯫ ꯏꯇꯥ ꯂꯩꯃ, ꯈꯪꯗꯦ, ꯃꯉꯣꯟꯗ ꯌꯣꯠꯆꯥꯕꯤꯅ ꯌꯣꯠ ꯎꯔꯒ ꯆꯤꯡꯁꯤꯟꯕ ꯉꯝꯕ ꯑꯃꯒꯤ ꯃꯌꯥ ꯌꯥꯎꯔꯤꯌꯦ ꯏꯕꯨꯡ ꯂꯣꯌꯝꯕꯁꯦ꯫ ꯑꯩꯒꯤ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯕꯒꯨꯝ ꯇꯧꯏ꯫ ꯌꯥꯔꯦꯗ, ꯈꯪꯉꯦꯗ, ꯈꯣꯏꯗꯥꯕꯒꯨꯝ ꯇꯧꯏ ꯍꯥꯏꯗ꯭ꯔꯁꯨ ꯈꯣꯏꯗꯥꯏꯌꯦ ꯀꯣꯛ ꯍꯥꯏꯕ ꯌꯥꯔꯕꯗꯨ ꯀꯅꯥꯗꯅꯣ ꯅꯪꯅ ꯏꯀꯥꯏꯔꯤꯕꯣ? ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯏꯇꯥ꯫ ꯏꯀꯥꯏꯔꯞ ꯇꯧꯏ ꯊꯝꯕꯥꯜ ꯂꯩꯃꯒꯤ ꯋꯥꯍꯩꯗꯨꯗ꯫ ꯂꯩꯃꯅ ꯊꯃꯣꯏ ꯍꯥꯏꯕꯁꯦ ꯊꯃꯣꯏꯅꯤ, ꯅꯤꯡꯉꯥꯏ ꯀꯟꯈ꯭ꯔꯕ, ꯃꯥꯗꯤ ꯂꯣꯠꯄ ꯍꯩꯇꯦ, ꯆꯤꯟꯕꯥꯟꯗ ꯗꯣꯡ ꯗꯣꯡ, ꯈꯣꯏꯅꯧꯁꯨ ꯗꯣꯡ ꯗꯣꯡ꯫ ꯊꯝꯕꯥꯜꯅ ꯌꯥꯔꯦꯗ ꯈꯣꯏꯅꯧ, ꯃꯔꯤꯡꯒꯤ ꯃꯣꯔꯥ ꯈ꯭ꯋꯥꯡꯅꯧꯕ, ꯄꯖꯦꯡꯅ ꯅꯥꯍꯨꯏ ꯂꯣꯜꯂꯤꯕ, ꯂꯤꯅ ꯀꯥꯔꯟ ꯐꯥꯔꯤꯕ, ꯃꯣꯔꯥ ꯑꯃ ꯊꯥꯔꯒ ꯏꯕꯨꯡ ꯂꯣꯌꯝꯕꯗꯣ ꯐꯝꯍꯜꯂꯒ ꯏꯇꯥꯅ ꯏꯕꯨꯡꯒꯤ ꯃꯥꯏꯊꯣꯡꯗꯣ ꯄꯦꯟꯅ ꯌꯦꯡꯕ ꯐꯪꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯊꯝꯕꯥꯜꯅ ꯑꯌꯨꯛꯀꯤ ꯅꯣꯡꯍꯧꯒꯨꯝ ꯄꯨꯛꯅꯤꯡꯗ ꯍꯧꯔꯛꯄ ꯅꯨꯡꯁꯤꯒꯤ ꯅꯣꯡꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯆꯨꯅꯤ ꯈꯣꯏꯅꯧ? ꯇꯧꯊ꯭ꯔꯥ ꯆꯤꯡꯉꯣꯏ ꯑꯉꯟꯕꯅ ꯂꯪꯂꯥꯒꯤ ꯂꯪꯖꯤꯟ ꯊꯤꯡꯂꯛꯄꯗ ꯎꯊꯨꯝ ꯂꯥꯕꯅ ꯈꯣꯡꯂꯛꯄ, ꯎꯁꯣꯏ ꯂꯥꯕꯅ ꯈꯧꯇꯤꯝꯂꯛꯄꯕꯨ ꯁꯃꯨ ꯃꯤꯠꯅ ꯎꯔꯨꯕ ꯉꯝꯕ꯭ꯔꯥ ꯅꯥꯀꯣꯡꯅ ꯇꯥꯕꯗꯒꯤ ꯍꯦꯟꯅ? ꯂꯩꯃꯅ ꯈꯪꯖꯔꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯇꯧꯗꯣ, ꯅꯤꯡꯗꯣꯟ ꯆꯣꯡꯂꯦ ꯆꯣꯡꯃꯤꯟꯅ, ꯄꯨꯛꯅꯤꯡ ꯊꯨꯛꯂꯦ ꯊꯨꯛꯃꯤꯟꯅ, ꯌꯥꯡꯂꯦꯟ ꯍꯨꯃꯥꯡ ꯏꯔꯤꯛ ꯀꯥꯃꯤꯟꯅꯕꯗꯨꯕꯨ ꯌꯦꯡꯕꯗ ꯊꯧꯗꯥꯡ ꯑꯣꯏꯅꯈꯤꯕꯗꯥꯏ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯤꯔꯥꯏꯕ ꯃꯥꯟꯕ ꯋꯥꯒꯁꯨ ꯉꯥꯡꯂꯤꯕꯅꯤꯅꯦ꯫ ꯍꯣ ꯏꯕꯦꯝꯃ ꯇꯥꯇꯣ ꯇꯧꯕꯤꯔꯅꯨ, ꯆꯤꯟꯊꯤꯕꯤ ꯋꯥꯏꯊꯤꯕꯤ ꯅꯪꯕꯣ꯫ ꯊꯝꯕꯥꯜ ꯅꯣꯛꯆꯩ ꯈꯣꯏꯅꯧ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ꯫ ꯊꯝꯕꯥꯜꯅ ꯈꯣꯏꯅꯧ ꯃꯁꯤꯒꯤ ꯋꯥꯁꯤ ꯇꯣꯞꯅ ꯊꯝꯁꯤ, ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯈꯣꯡ ꯆꯤꯡꯒꯗꯕꯗꯨꯁꯨ ꯀꯣꯔꯧ ꯁꯤꯡꯕꯨꯝ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦ, ꯏꯇꯥꯒꯤ ꯏꯌꯣꯡꯗ ꯁꯥꯕ ꯐꯤꯗꯣ ꯂꯣꯏꯁꯤꯜꯂꯨꯁꯤ꯫ ꯑꯗꯨꯗꯤ ꯈꯣꯏꯅꯧ ꯉꯁꯤꯗꯤ ꯑꯍꯤꯡ ꯑꯩꯈꯣꯏꯗ ꯂꯦꯜꯂꯁꯤ, ꯆꯔꯩ ꯐꯤ ꯁꯥꯅꯕ ꯅꯣꯏ ꯏꯅꯦꯗ ꯍꯥꯏꯅꯔꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯈꯣꯏꯅꯧ ꯃꯇꯥ ꯑꯅꯤꯗꯨ ꯃꯅꯦ ꯀꯕꯣꯛꯂꯩꯗ ꯍꯥꯏꯅꯔꯦ꯫ ꯉꯁꯤꯗꯤ ꯂꯩꯃ ꯍꯣꯏꯗ ꯑꯍꯤꯡ ꯂꯦꯟꯒꯦ ꯌꯥꯔꯛꯂꯦ꯫ ꯀꯕꯣꯛꯂꯩꯒꯤ ꯆꯔꯩ ꯐꯤ ꯈꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯕꯒꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯅꯦꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯂꯝꯂꯒ ꯊꯝꯕꯥꯜ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯒꯤ ꯆꯔꯩ ꯐꯤ ꯁꯥꯕ ꯃꯇꯥ ꯏꯕꯦꯝꯃ ꯂꯩꯃꯒꯤ ꯏꯌꯣꯡ ꯁꯪꯗ ꯆꯪꯂꯛꯂꯦ꯫ ꯀꯣꯔꯧꯅ ꯁꯤꯈꯣꯡ ꯋꯥꯏꯔꯛꯄ, ꯇꯝꯌꯥ ꯀꯣꯔꯤ ꯆꯦꯜꯂꯛꯄ, ꯀꯣꯏꯔꯦꯜ ꯁꯟꯌꯥꯝꯅ ꯁꯟꯒꯥꯅꯔꯛꯄ ꯃꯇꯝꯁꯤꯗ ꯈꯣꯏꯅꯧ ꯃꯇꯥ ꯑꯅꯤꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅ ꯏꯌꯣꯡ ꯁꯪꯗ ꯁꯤꯔꯣꯏ ꯍꯩꯕꯤ ꯇꯥꯝꯅꯥ ꯀꯧꯕꯤ ꯆꯦꯛꯂꯥꯒꯤ ꯅꯨꯡꯁꯤ ꯁꯩꯁꯛ ꯍꯧꯔꯗꯨꯅ ꯏꯁꯩ ꯉꯪꯂ ꯉꯪꯂꯗꯨꯅ ꯆꯔꯩ ꯐꯤ ꯁꯥꯔꯤ꯫ ꯎꯒꯤ ꯌꯣꯡꯈꯝ ꯃꯥꯡꯗ ꯊꯥ, ꯀꯣꯟꯅꯕ ꯑꯃꯅ ꯊꯥꯗ ꯄꯝ, ꯀꯣꯟꯅꯕ ꯑꯃꯅ ꯇꯣꯟꯗ ꯍꯥꯞ, ꯇꯣꯟꯒꯤ ꯍꯥꯡꯖꯩ ꯂꯥꯛꯁꯤꯜꯂꯤ, ꯁꯨꯅ ꯊꯥꯔꯥꯛ ꯃꯔꯤꯅ ꯊꯛꯇ ꯑꯅꯤꯅ ꯍꯥꯏꯒꯠꯂꯤ, ꯊꯥꯗ ꯑꯅꯤꯅ ꯊꯥꯗꯩꯗꯣ꯫ ꯎꯒꯤ ꯈꯣꯡꯅꯦꯠ ꯌꯥꯡꯇꯤꯛꯐꯤꯗ ꯈꯣꯡꯕꯤ ꯂꯩꯀꯥ ꯐꯥꯕꯅ ꯌꯦꯠꯅ ꯅꯦꯠ ꯑꯣꯏꯅ ꯀꯥꯡ, ꯑꯣꯏꯅ ꯅꯦꯠ ꯌꯦꯠꯅ ꯀꯥꯡ, ꯅꯥꯎꯋꯣꯡꯈꯣꯛ ꯇꯥꯡꯖꯨꯡꯕꯅ ꯊꯛꯇ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯤ꯫ ꯊꯝꯕꯥꯜ ꯆꯔꯩ ꯐꯤ ꯁꯥꯔꯤ꯫ ꯑꯁꯨꯝꯅ ꯐꯤ ꯁꯥꯔꯤꯉꯩ ꯃꯃꯤꯠꯇꯨꯅ ꯌꯦꯡꯊꯣꯛꯈꯤꯕꯗ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯎꯔꯛꯏ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯝꯗꯥꯏꯗꯨꯗ꯫ ꯅꯨꯄꯤꯗꯨ ꯍꯥꯎꯐꯤ ꯁꯦꯠꯂꯤ, ꯁꯝ ꯑꯃꯁꯨ ꯇꯨꯡꯌꯥꯟꯅꯗꯨꯅ ꯌꯥꯜꯂꯤ, ꯅꯥꯞꯄꯗ ꯂꯩ ꯑꯃꯁꯨ ꯊꯦꯠꯂꯤ꯫ ꯂꯩ ꯃꯎ ꯇꯥꯕꯅ ꯁꯥꯅꯧ ꯊꯝꯕꯥꯜ ꯃꯥꯟꯕꯤꯁꯤꯡꯒꯤ ꯈꯧꯕꯣꯝ ꯆꯦꯡꯂꯩ ꯃꯥꯟꯕꯤ ꯂꯩ, ꯂꯩꯔꯥꯡꯒꯤ ꯂꯩꯅꯥ ꯇꯥꯕꯅ ꯆꯔꯩ ꯐꯤꯁꯥꯇꯦꯝ ꯃꯥꯟꯕꯤ ꯂꯩ, ꯂꯩꯔꯥꯡ ꯃꯥꯅ ꯄꯣꯝꯂꯒ ꯀꯨꯍꯤ ꯀꯨꯝꯕꯥꯜꯊꯣꯡ ꯀꯨꯝꯖꯦꯡ ꯀꯣꯔꯤ ꯀꯥꯔꯤꯕꯤ, ꯂꯩꯔꯥꯡꯅ ꯐꯨꯒꯥꯏꯅ ꯁꯥꯠꯂꯒ ꯀꯥꯏꯔꯩ ꯌꯦꯟꯒꯤ ꯃꯇꯣꯛ ꯃꯥꯟꯕꯤ ꯂꯩ, ꯃꯔꯤꯡꯒꯤ ꯂꯣꯏꯚꯤ ꯍꯧꯕꯅ ꯁꯤꯡꯉꯦꯜ ꯃꯥꯕꯨ ꯄꯥꯝꯗꯨꯅ ꯄꯥꯝꯂꯧ ꯂꯧꯆꯤꯟꯗ ꯊꯥꯔꯤꯕꯤ, ꯁꯤꯡꯉꯦꯜ ꯅꯋꯥ ꯃꯈꯣꯏꯔꯦꯜ, ꯂꯩꯔꯥꯡ ꯀꯣꯜꯂꯣꯏ ꯃꯃꯤꯡꯗꯤ ꯂꯣꯏꯚꯤ ꯍꯥꯎꯒꯤ ꯃꯤꯡꯊꯥꯡ ꯂꯧꯔꯒ ꯊꯣꯟꯈꯤꯕꯤ, ꯁꯤꯡꯉꯦꯜ ꯂꯩꯔꯥꯡ ꯅꯤꯡꯊꯤꯕꯤ ꯍꯥꯎꯔꯩꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯅꯥꯞꯄꯗ ꯍꯥꯎꯔꯩ ꯀꯧꯕꯤ ꯂꯩꯔꯥꯡꯁꯤ ꯅꯤꯡꯊꯤꯅ ꯂꯩ ꯊꯦꯠꯂꯤ꯫ ꯅꯣꯡꯁꯨ ꯆꯨꯏ, ꯑꯗꯨꯕꯨ ꯆꯨꯔꯤꯕ ꯀꯨꯝꯒꯤ ꯅꯣꯡꯗꯨꯅ ꯁꯝꯄꯨꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯁꯥꯗꯤ ꯆꯣꯠꯇꯕꯒꯨꯝꯅ ꯇꯧꯏ꯫ ꯌꯣꯏꯕꯨ ꯈꯣꯏꯃꯣꯝ ꯂꯥꯏꯔꯦꯝꯃ, ꯇꯝꯐꯥ ꯋꯥꯉꯝꯂꯣꯟ, ꯇꯨꯕꯤ ꯉꯥꯡꯌꯦꯛ ꯆꯅꯨꯅ ꯇꯥꯡꯈꯨꯜ ꯁꯥꯔꯝ, ꯅꯨꯔꯥꯕꯤ ꯂꯥꯡꯒꯣꯟꯗꯨꯅ ꯈꯥꯂꯩ ꯂꯧꯇꯥꯔꯨꯒꯦ ꯍꯥꯏꯗꯨꯅ ꯇꯥꯡꯈꯨꯜꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯀꯣꯡꯉꯧꯅ ꯅꯥꯗ ꯅꯥꯏꯟ ꯑꯣꯏꯕ, ꯂꯧꯈꯣꯠ ꯂꯧꯌꯥꯟꯕ ꯌꯣꯠꯅ ꯃꯪꯂꯝꯗ, ꯍꯥꯎꯁꯝꯅ ꯇꯨꯡꯗ ꯂꯥꯡꯃꯥꯏ ꯆꯤꯡꯒꯤ ꯄꯥꯆꯪ ꯍꯥꯎꯔꯩ ꯂꯩꯕꯨ ꯌꯦꯠ ꯑꯣꯏ ꯂꯩꯆꯤꯜꯂꯒ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯂꯔꯦ꯫ ꯊꯝꯕꯥꯜ ꯅꯨꯄꯤꯁꯤꯗ ꯃꯤꯠ ꯀꯨꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯨꯄꯤꯗꯨꯅ ꯁꯨꯃꯥꯡ ꯂꯦꯞ ꯈꯣꯡꯊꯥꯡ ꯌꯩꯅ ꯍꯥꯏꯔꯛꯏ, ꯌꯣꯏꯕꯨ ꯈꯣꯏꯃꯣꯝ ꯂꯥꯏꯔꯦꯝꯃ, ꯐꯥꯎꯌꯥꯏ ꯂꯩꯃ ꯆꯥꯝꯃ
ꯆꯥꯀꯣꯕꯤ ꯄꯣꯏꯔꯩ ꯎꯟꯌꯣꯛꯄꯤ ꯇꯥꯌꯨꯝ ꯅꯥꯎꯌꯣꯛꯄꯤ ꯇꯝꯐꯥ ꯊꯥꯡꯒꯤ ꯃꯃꯤꯡ ꯌꯥꯝꯄꯤ ꯂꯣꯏꯃꯣꯝ ꯐꯧꯁꯤꯡ ꯍꯥꯞꯄꯤꯒ ꯈꯥꯂꯩ ꯂꯧꯗ ꯈꯣꯏꯅꯧ ꯃꯇꯥ ꯇꯔꯦꯠꯀ ꯅꯣꯡꯃꯥꯏ ꯂꯧꯗ ꯂꯧꯇꯥꯔꯨꯁꯦ ꯑꯁꯨꯝꯅ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯄ ꯆꯔꯩ ꯐꯤ ꯁꯥꯔꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯝꯕꯥꯜ ꯏꯌꯣꯡꯁꯪꯗꯒꯤ ꯊꯣꯔꯛꯂꯦ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯇꯨꯅ ꯂꯩꯕꯤ ꯅꯨꯄꯤꯗꯨꯒꯤ ꯅꯥꯛꯇꯝꯅ ꯂꯧꯊꯣꯞ ꯂꯧꯀꯣꯏ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯏ ꯇꯟꯖꯥꯗꯨꯗ ꯏꯃꯨꯡꯗꯒꯤ ꯂꯩ ꯃꯗꯨ ꯁꯦꯝꯄꯥꯛ ꯑꯃꯗ ꯀꯕꯣꯛ ꯄꯥꯏꯔꯒ ꯊꯣꯔꯛꯄꯅꯤ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯁꯨꯃꯥꯡ ꯃꯇꯣꯟ ꯇꯝꯅ ꯆꯪꯁꯤꯟꯈꯤꯕꯤ ꯈꯣꯏꯅꯧ ꯃꯇꯥ ꯊꯝꯕꯥꯜꯅ ꯇꯧꯕꯗꯨ ꯎꯔꯗꯨꯅ ꯂꯧꯔꯛꯏ ꯀꯗꯥꯏꯗꯅꯣ ꯈꯣꯏꯅꯧ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯊꯝꯕꯥꯜ ꯂꯩꯃꯅ ꯍꯥꯏꯔꯤꯕꯗꯨ ꯃꯅꯥꯅ ꯇꯥꯗꯦ ꯊꯝꯕꯥꯜꯒꯤ ꯃꯤꯠꯇꯗꯪꯅꯤ ꯎꯔꯤꯕ ꯇꯥꯡꯈꯨꯜ ꯅꯨꯔꯥꯕꯤꯗꯨ ꯉꯁꯥꯏ ꯋꯥꯏꯁꯨ ꯂꯩꯃꯁꯨ ꯐꯤ ꯁꯥꯕꯗꯨ ꯌꯥꯎꯔꯝꯕꯅꯤ ꯋꯥꯔꯗꯨꯅ ꯑꯔꯥꯝ ꯈꯧꯔꯥꯡ ꯄꯣꯛꯂꯛꯄꯗꯨꯗ ꯀꯔꯤꯅꯣꯃꯇ ꯆꯥꯕ ꯌꯥꯕ ꯀꯩꯅꯣ ꯊꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯨꯕꯅꯤ ꯃꯤꯀꯨꯞ ꯈꯔ ꯈꯖꯤꯛ ꯀꯥꯟꯅꯔꯒ ꯊꯣꯔꯛꯄꯗ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝꯁꯤꯅꯤ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗ ꯅꯣꯡꯒ ꯆꯨꯔꯦ ꯅꯥꯄꯤꯅꯒ ꯁꯣꯡꯕꯅꯦ ꯁꯨꯃꯥꯡꯅꯤ ꯍꯥꯏꯖꯕꯇꯅꯤ ꯂꯩꯈꯣꯝ ꯂꯩꯅꯥ ꯉꯥꯛꯇꯅꯤ ꯃꯁꯤꯗ ꯄꯥꯈꯠꯇꯨꯅ ꯂꯩꯃ ꯃꯤꯍꯨꯜ ꯁꯨꯗꯔꯦ ꯇꯨꯁꯤꯟꯕ ꯊꯣꯛꯂꯣ ꯈꯨꯖꯤꯟ ꯈꯨꯅꯥꯟꯊꯣꯛꯇ ꯁꯔꯨ ꯁꯌꯥꯡ ꯇꯦꯛꯀꯅꯤꯗꯣ ꯑꯁꯤꯒꯤ ꯈꯟꯕꯗ ꯊꯋꯥꯏ ꯋꯥꯔꯝꯃꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯤ ꯊꯝꯕꯥꯜꯗꯤ ꯃꯇꯥ ꯏꯕꯦꯝꯃꯅ ꯃꯥꯕꯨ ꯀꯔꯤ ꯍꯥꯏꯕꯗꯤ ꯇꯥꯗꯦ ꯍꯧꯁꯝꯄꯨꯕꯤ ꯅꯨꯄꯤꯗꯨꯅ ꯊꯝꯕꯥꯜꯗ ꯌꯦꯡꯅ ꯆꯤꯡꯉꯨ ꯈꯣꯌꯨꯝ ꯂꯥꯏꯅꯤꯡꯊꯧꯒꯤ ꯈꯥꯂꯩ ꯃꯔꯧꯆꯥ ꯌꯥꯜꯂꯨꯁꯦ ꯈꯣꯏꯕꯨ ꯈꯣꯏꯃꯣꯝ ꯂꯥꯏꯔꯦꯝꯕꯤꯒꯤ ꯈꯥꯂꯩ ꯃꯔꯧꯆꯥ ꯌꯥꯜꯂꯨꯁꯦ ꯏꯄꯥ ꯏꯄꯨ ꯂꯧꯅꯤ ꯂꯩꯕꯥꯛ ꯃꯔꯥ ꯇꯞꯅꯕ ꯌꯥꯜꯂꯨꯁꯦ ꯅꯤꯡꯊꯧ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅꯕ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎ ꯂꯧꯅꯤ ꯌꯥꯜꯂꯨꯁꯦ ꯊꯝꯕꯥꯜꯅ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯆꯨꯖꯥꯛ ꯆꯦꯖꯤꯟ ꯂꯧꯅꯤꯗ ꯁꯧꯒ꯭ꯔꯤ ꯃꯌꯥꯡꯕ ꯂꯧꯅꯤꯗ ꯂꯣꯝꯕ ꯇꯦꯛꯇ ꯂꯧꯅꯤꯗ ꯐꯧꯔꯦꯜ ꯐꯧꯖꯥꯎꯕ ꯂꯧꯅꯤꯗ ꯁꯤꯡꯈꯥ ꯁꯤꯡꯊꯨꯝ ꯂꯧꯅꯤꯗ ꯍꯣ ꯌꯥꯟꯁꯦ ꯂꯩꯃ ꯊꯝꯕꯥꯜꯅ ꯃꯆꯤꯟꯗꯒꯤ ꯍꯥꯏꯔꯛꯂꯤꯕꯁꯤꯡꯗꯨ ꯇꯥꯕꯗ ꯑꯀꯤꯕ ꯐꯥꯎꯔꯦ ꯁꯨꯃꯥꯡ ꯇꯝꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯂꯩꯃ ꯆꯦꯟꯊꯣꯔꯛꯏ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯔꯛꯇ ꯆꯪꯈꯤ ꯇꯥꯔꯦ ꯈꯟꯗꯨꯅ ꯈꯨꯖꯦꯡꯗꯨ ꯊꯝꯕꯥꯜꯒꯤ ꯇꯥꯞ ꯂꯥꯎꯅ ꯐꯥꯏ ꯆꯠꯈꯤꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯊꯝꯕꯥꯜ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯀꯔꯤꯅꯣ ꯅꯪꯅ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯉꯥꯡꯂꯤꯕꯁꯤꯕꯣ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯈꯤꯅꯨ ꯃꯇꯥꯒꯨꯝ ꯈꯥꯝꯃꯤ ꯑꯗꯨꯕꯨ ꯑꯃꯗꯨꯗꯤ ꯁꯥꯎꯔꯗꯨꯅ ꯃꯈꯨꯠꯇꯨ ꯐꯠ ꯂꯥꯎꯅ ꯀꯟꯊꯣꯛꯂꯒ ꯌꯥꯝ ꯁꯥꯎꯅ ꯊꯝꯕꯥꯜꯅ ꯀꯔꯤ ꯅꯪꯒꯨꯝꯕ ꯑꯃ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯑꯃꯅ ꯑꯩꯒꯤ ꯈꯨꯖꯦꯡꯒ ꯄꯥꯏꯔꯗꯅ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯅꯪꯅ ꯑꯩꯒꯤ ꯈꯨꯖꯦꯡ ꯐꯥꯔꯤꯕ ꯅꯪꯅ ꯑꯩꯁꯤ ꯀꯔꯤꯅꯤ ꯈꯜꯂꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯑꯅꯤꯗꯨꯅ ꯀꯔꯤ ꯑꯣꯏꯅ ꯎꯏ ꯍꯥ ꯊꯝꯕꯥꯜꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯂꯩꯃ ꯄꯥꯈꯠꯄ ꯐꯥꯎꯏ ꯂꯩꯃꯅ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯀꯔꯤꯅꯣ ꯊꯝꯕꯥꯜ ꯅꯪꯅ ꯉꯥꯡꯉꯤ ꯁꯛꯏꯕꯁꯤꯡꯁꯤꯕꯣ ꯋꯥꯈꯜ ꯑꯃꯨꯛꯇꯗꯤ ꯇꯥꯎ ꯀꯩꯗꯧꯔꯒꯦ ꯊꯝꯕꯥꯜꯅ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩꯕꯨ ꯋꯥꯈꯜ ꯆꯣꯏꯔꯕꯤꯗꯧꯅ ꯅꯪꯅ ꯉꯥꯡꯉꯤ ꯁꯛꯏꯕꯁꯤꯡꯗꯨ ꯀꯩꯅꯣ ꯂꯩꯃꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯝꯕꯥꯜꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧꯏ ꯊꯝꯕꯥꯜ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯋꯥꯈꯜ ꯇꯥꯎ ꯀꯩꯗꯧꯔꯒꯦ ꯀꯣꯟꯅꯊꯪꯗꯗꯤ ꯊꯝꯕꯥꯜ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯩ ꯏꯇꯥ ꯑꯩ ꯀꯩꯗꯧꯔꯒꯦ ꯅꯣꯡ ꯃꯔꯛꯁꯤꯗ ꯂꯦꯞꯂꯝꯂꯤꯕꯁꯤꯕꯣ ꯏꯇꯥ ꯊꯝꯕꯥꯜ ꯅꯪ ꯆꯣꯏꯔꯣꯜ ꯂꯣꯟꯕꯗꯧꯅ ꯃꯁꯣꯡ ꯐꯜꯂꯒ ꯑꯃꯨꯛꯁꯨ ꯁꯥꯎꯔꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯆꯦꯟꯒꯨꯝ ꯆꯦꯡꯒꯥꯡꯅꯔꯨꯕ ꯃꯥꯜꯂꯤ ꯏꯇꯥ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ ꯏꯕꯥꯅꯤ ꯐꯤ ꯁꯥꯃꯤꯟꯅꯔꯝꯂꯒ ꯅꯪ ꯏꯃꯨꯡꯗ ꯆꯪꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤꯕꯗꯨꯗ ꯑꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯀꯥꯟꯅꯔꯒꯅꯦ ꯅꯈꯣꯏ ꯁꯨꯃꯥꯡ ꯃꯇꯣꯟꯁꯤꯗ ꯍꯧꯔꯩꯃ ꯁꯝꯄꯨꯕꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕ ꯎꯏꯌꯦ ꯊꯝꯕꯥꯜ ꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯑꯁꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯁꯥꯟꯅꯔꯔꯣꯏꯁꯦ ꯑꯗꯨꯏ ꯁꯔꯨꯛ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯟꯊꯣꯛꯏ ꯃꯇꯥ ꯂꯩꯃꯅ ꯍꯩꯅꯗꯕꯅ ꯃꯁꯥꯗꯤ ꯂꯣꯏꯔꯕꯅꯤ ꯑꯀꯤꯕ ꯐꯥꯎꯏ ꯁꯝꯄꯨꯕꯤ ꯄꯜꯂꯛꯄꯁꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯅꯤꯗꯨ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯏꯌꯣꯡꯁꯪ ꯑꯗꯨꯗ ꯆꯔꯩ ꯐꯤ ꯁꯥꯃꯤꯟꯅꯔꯤ ꯅꯨꯃꯤꯗꯥꯡ ꯇꯔꯥ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯐꯥꯎ ꯀꯨꯝꯒꯤ ꯅꯣꯡꯖꯨꯂꯛꯇ ꯐꯤꯁꯥꯀꯣꯜꯒꯤ ꯃꯈꯣꯜꯂꯛꯇ ꯆꯔꯩ ꯐꯤ ꯁꯥꯈꯩ ꯁꯥꯔꯝꯂꯒ ꯂꯩꯃꯒꯤ ꯅꯤꯡꯉꯣꯜ ꯀꯥꯗ ꯆꯪꯂꯛꯂꯒ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯩ ꯇꯨꯝꯊꯕꯗꯤ ꯄꯥꯛ ꯍꯦꯛ ꯌꯥꯗꯦ ꯂꯣꯡꯅ ꯍꯤꯞꯂꯒ ꯃꯣꯟꯈꯥꯡꯅꯗꯨꯅ ꯅꯣꯡ ꯃꯈꯣꯜꯗꯨꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯔꯤ ꯂꯩꯃꯅ ꯏꯇꯥ ꯇꯨꯝꯂꯕꯣ ꯊꯝꯕꯥꯜꯅ ꯇꯨꯝꯗꯦ ꯏꯇꯥ ꯉꯁꯤꯗꯤ ꯏꯇꯥꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯃ ꯂꯤꯒꯦ ꯀꯔꯤ ꯋꯥꯅꯣ ꯏꯇꯥ ꯂꯤꯕꯤꯌꯨ ꯏꯇꯥꯒꯤ ꯃꯤꯠꯇ ꯉꯁꯥꯏ ꯍꯧꯔꯩꯃ ꯁꯝꯄꯨꯕꯤ ꯎꯏ ꯍꯥꯏꯕꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤꯅꯤ ꯇꯥꯅꯤꯡꯉꯤ ꯌꯥꯝꯅ ꯏꯇꯥ ꯂꯤꯕꯤꯌꯨ ꯂꯩꯃꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯇꯥ ꯑꯩꯅ ꯉꯁꯤ ꯂꯤꯒꯗꯣꯏꯕ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯅꯪ ꯅꯁꯥꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯌꯥꯠꯄ ꯉꯝꯕ ꯑꯣꯏꯌꯨ ꯀꯅꯥꯝꯇꯅ ꯅꯪꯉꯣꯟꯗ ꯍꯦꯟꯖꯤꯟꯕ ꯉꯝꯗꯕꯁꯨ ꯑꯣꯏꯌꯨ ꯊꯝꯕꯥꯜꯅ ꯏꯇꯥꯒꯤ ꯋꯥꯇꯥꯁꯤꯗꯤ ꯄꯥꯈꯠꯀꯅꯨ ꯏꯇꯥ ꯑꯗꯨꯗꯤ ꯋꯥꯔꯤꯗꯨ ꯂꯤꯔꯛꯑꯣ
ꯂꯩꯃꯅ ꯋꯥꯔꯤꯗꯨ ꯂꯤꯔꯛꯏ ꯆꯍꯤ ꯆꯥꯝꯃ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ ꯊꯝꯕꯥꯜꯒꯤ ꯃꯕꯣꯛ ꯂꯩꯁꯥꯡ ꯑꯆꯥꯎꯔꯝ ꯌꯥꯝꯅ ꯄꯥꯝꯃꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯂꯩꯖꯕ ꯈꯔꯅ ꯄꯦꯟꯅ ꯍꯤꯡꯕ ꯂꯩꯇꯦ ꯑꯍꯦꯟꯕ ꯇꯥꯟꯁꯤꯟꯕ ꯑꯍꯦꯟꯕꯇ ꯑꯣꯏꯅꯤꯡꯉꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯁꯅꯥꯖꯥꯎꯕ ꯂꯩꯁꯥꯡꯒꯤ ꯅꯤꯡꯉꯥꯏꯗꯨ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗꯦ ꯃꯄꯨꯔꯣꯏꯕꯅ ꯇꯥꯟꯁꯤꯜꯂꯛꯄ ꯇꯨꯡꯁꯤꯟꯕ ꯍꯩꯇꯦ ꯍꯦꯛꯇꯃꯛ ꯆꯥꯊꯣꯛꯏ ꯁꯦꯠꯇꯣꯛꯏ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯀꯕꯨꯏ ꯁꯂꯥꯡ ꯈꯨꯜꯗ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯃꯥꯟꯅꯕ ꯀꯕꯨꯏ ꯇꯣꯝꯕꯕꯨ ꯎꯅꯕ ꯆꯠꯂꯤ ꯃꯁꯥꯒꯤ ꯊꯕꯛ ꯑꯃꯒꯤ ꯂꯣꯏꯗꯥꯝ ꯊꯥꯖ ꯀꯌꯥ ꯎꯅꯗ꯭ꯔꯕ ꯃꯇꯥꯎ ꯑꯅꯤꯗꯨ ꯄꯨꯟꯅ ꯇꯔꯥ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯇꯔꯥ ꯆꯥꯕ ꯇꯣꯛꯂꯒ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯕꯨꯏ ꯇꯣꯝꯕꯅ ꯏꯇꯥꯎꯅ ꯄꯥꯊꯧ ꯅꯥꯛꯇ ꯀꯦꯒꯦꯗꯒꯤ ꯁꯤ ꯇꯥꯅ ꯂꯥꯛꯄꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯀꯔꯤ ꯄꯥꯝꯃꯤ ꯌꯥꯋꯥ ꯐꯤꯒꯩ ꯁꯦꯡꯉꯨ ꯏꯇꯥꯎ ꯁꯅꯥꯖꯥꯎꯕꯅ ꯄꯥꯊꯧ ꯏꯕꯨꯡ ꯅꯨꯡꯁꯤꯕ ꯅꯇꯥꯎꯅ ꯎꯖꯕ ꯂꯧꯗꯨ ꯇꯤꯟ ꯇꯥꯔꯦ ꯃꯍꯤꯛ ꯃꯇꯥꯡ ꯉꯥꯛꯅꯁꯨ ꯑꯣꯏꯔꯦ ꯀꯨꯝꯁꯤꯒꯤ ꯐꯧ ꯄꯥꯜꯂꯨ ꯍꯥꯏꯕ ꯌꯥꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯒꯤ ꯊꯋꯥꯏ ꯋꯥꯔꯦ ꯑꯩꯒꯤ ꯂꯧꯐꯝꯗꯨ ꯀꯟꯅꯕ ꯏꯇꯥꯎꯅ ꯄꯥꯝꯕꯩ ꯑꯃꯠꯇꯗꯤ ꯇꯧꯕꯤꯌꯣ ꯀꯕꯨꯏ ꯇꯣꯝꯕꯅ ꯏꯇꯥꯎꯒꯤ ꯃꯇꯦꯡꯕꯨ ꯅꯇꯥꯎ ꯑꯩꯅ ꯀꯔꯤꯒꯤꯗꯤ ꯄꯥꯡꯂꯣꯏ ꯇꯧꯕꯇꯕꯨ ꯏꯇꯥꯎ ꯀꯣꯔꯧꯅ ꯀꯣꯛꯇꯣꯟ ꯂꯣꯡꯈꯤꯕꯒ ꯂꯥꯏꯐꯝ ꯑꯔꯨꯕ ꯑꯃꯗ ꯆꯠꯁꯤꯀꯣ ꯑꯗꯨꯒ ꯀꯩꯗꯧꯕ ꯌꯥꯕ ꯈꯟꯅꯁꯤ ꯁꯅꯥꯖꯥꯎꯕꯅ ꯑꯩꯒꯤꯗꯤ ꯏꯇꯥꯎꯅ ꯁꯤꯅ ꯐꯅꯤ ꯍꯥꯏꯕꯗꯨ ꯌꯥꯔꯦ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯩ ꯇꯔꯥ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯀꯕꯨꯏ ꯇꯣꯝꯕꯅ ꯁꯅꯥꯖꯥꯎꯕꯕꯨ ꯆꯤꯡꯒꯤ ꯅꯥꯄꯣꯝ ꯂꯥꯏꯐꯝ ꯑꯔꯨꯕ ꯑꯃꯗ ꯂꯝꯖꯤꯡꯗꯨꯅ ꯄꯨꯔꯛꯏ ꯁꯂꯥꯡ ꯆꯤꯡꯒꯤ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯗ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ ꯑꯋꯥꯠꯄ ꯂꯩꯇꯦ ꯎꯆꯥꯟ ꯄꯥꯝꯕꯤꯅ ꯇꯨꯝꯄꯛ ꯇꯨꯝꯄꯛ ꯇꯥꯁꯤꯟꯗꯨꯅ ꯍꯧꯏ ꯆꯤꯡꯒꯤ ꯅꯥꯄꯣꯝ ꯐꯖꯕ ꯎꯃꯪ ꯋꯥꯃꯪ ꯑꯁꯣꯡꯕ ꯂꯣꯛꯌꯥ ꯇꯝꯌꯥ ꯑꯍꯦꯟꯕ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗꯦ ꯏꯁꯤꯡ ꯈꯣꯡ ꯑꯃꯁꯨ ꯏꯔꯣꯡ ꯐꯥꯡꯅ ꯆꯠꯂꯤ ꯆꯤꯡꯖꯨꯝ ꯂꯥꯏꯖꯅ ꯏꯐꯨꯠ ꯊꯣꯛ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃꯁꯨ ꯂꯩ ꯃꯗꯨꯒꯤ ꯃꯅꯨꯡꯗꯅ ꯁꯤꯡꯅꯥꯡ ꯆꯥꯔꯤꯌꯥ ꯃꯆꯥꯅ ꯏꯃꯥꯏ ꯊꯨꯡꯅ ꯁꯟꯂꯤꯕ ꯍꯨꯞꯅꯧꯅ ꯅꯥꯄꯨ ꯐꯥꯔꯤꯕ ꯆꯣꯝꯂꯥꯡꯅ ꯄꯣꯞꯇꯦꯛ ꯂꯣꯜꯂꯤꯕ ꯂꯨꯔꯕ ꯂꯥꯏꯖ ꯏꯄꯥꯛꯊꯛꯇ ꯊꯔꯣ ꯊꯔꯤꯛꯊꯥ ꯂꯩꯔꯥꯡꯅ ꯁꯤꯡꯌꯦꯜꯅ ꯄꯨꯝ ꯄꯨꯝ ꯁꯥꯠꯂꯝꯃꯤ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯄꯥꯜꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯏ ꯑꯅꯤꯗꯨ ꯈꯣꯡꯅ ꯐꯅ ꯁꯥꯡꯅ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯗꯨ ꯌꯧꯅꯕ ꯀꯥꯔꯛꯄꯗ ꯁꯅꯥꯖꯥꯎꯕꯅ ꯏꯇꯥꯎ ꯅꯇꯥꯎꯗꯤ ꯋꯥꯔꯦ ꯀꯕꯨꯏ ꯇꯣꯝꯕꯅ ꯋꯥꯏ ꯍꯩꯗꯤ ꯏꯇꯥꯎ ꯃꯐꯝꯁꯤ ꯌꯧꯔꯕꯗꯤ ꯏꯇꯥꯎꯒꯤ ꯑꯋꯥꯕ ꯂꯣꯏꯅ ꯀꯣꯛꯂꯒꯗꯕꯅꯤ ꯑꯁꯦꯡꯃꯛꯀꯤꯔ ꯏꯇꯥꯎ ꯑꯁꯦꯡꯀꯤꯅꯤ ꯏꯇꯥꯎ ꯑꯗꯣ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ ꯅꯇꯥꯎꯅꯅꯦ ꯆꯤꯡꯃꯨ ꯂꯥꯏ ꯇꯥꯏꯅꯒꯦ ꯍꯣꯏ ꯑꯗꯣ ꯏꯇꯥꯎ ꯑꯩꯅ ꯌꯥꯝꯅ ꯈꯪꯅꯤꯡꯕ ꯋꯥꯐꯝ ꯑꯃꯕꯨ ꯂꯩꯔꯤꯗꯣ ꯀꯔꯤ ꯋꯥꯐꯝꯅꯣ ꯏꯇꯥꯎ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯡ ꯄꯨꯈ꯭ꯔꯤꯁꯤꯡꯁꯦ ꯇꯣꯞ ꯇꯣꯞꯄ ꯃꯁꯛ ꯑꯃ ꯑꯣꯏ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯀꯕꯨꯏ ꯇꯣꯝꯕꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯇꯥꯎ ꯃꯐꯝꯁꯤ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯒꯤ ꯈꯨꯕꯝꯅꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯅ ꯃꯥꯒꯤ ꯁꯥꯌꯣꯟ ꯇꯔꯦꯠꯀꯤ ꯀꯨꯝꯍꯩ ꯃꯄꯨꯡ ꯐꯥꯍꯟꯒꯦ ꯈꯟ ꯁꯥꯌꯣꯟ ꯇꯔꯦꯠꯅ ꯂꯣꯝꯂꯛꯄꯗ ꯃꯤ ꯂꯥꯏ ꯑꯅꯤꯃꯛꯄꯨ ꯇꯥꯏꯕ ꯉꯝꯕ ꯑꯣꯏꯅ ꯏꯕꯨꯙꯧ ꯃꯥꯅ ꯁꯥꯐꯣꯡꯃꯤ ꯆꯍꯤ 3,000ꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯂꯕ ꯃꯐꯝꯅꯤꯅꯦ ꯃꯁꯦ ꯑꯃꯨꯛꯁꯨ ꯄꯨꯈ꯭ꯔꯤꯁꯤꯗ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯅ ꯄꯨꯈ꯭ꯔꯤꯁꯤꯗ ꯁꯥꯊꯣꯛꯏ ꯃꯁꯤꯁꯨ ꯄꯨꯔꯨꯛ ꯁꯧꯕꯤ ꯑꯃꯅꯤ ꯎꯔꯤꯕ ꯅꯨꯡꯕꯤꯁꯤꯅ ꯃꯥꯒꯤ ꯈꯨꯕꯝꯅꯤ ꯀꯥꯎꯒꯅꯨ ꯏꯇꯥꯎ ꯁꯅꯥꯖꯥꯎꯕꯅ ꯑꯗꯨꯗꯤ ꯏꯇꯥꯎ ꯃꯐꯝꯁꯤꯒꯤ ꯃꯔꯝꯗ ꯈꯪꯂꯕꯅꯤꯅ ꯆꯤꯡꯃꯨ ꯂꯥꯏ ꯇꯥꯏꯅꯒꯅꯤ ꯍꯥꯏꯕꯗꯣ ꯍꯧꯕꯤꯔꯣ ꯍꯣꯏ ꯏꯇꯥꯎ ꯑꯗꯨꯗꯤ ꯃꯆꯤ ꯑꯃꯗ ꯇꯨꯃꯤꯟꯅ ꯇꯥꯁꯤꯜꯂꯒ ꯂꯩꯕꯤꯔꯣ ꯁꯅꯥꯖꯥꯎꯕ ꯀꯕꯨꯏ ꯇꯣꯝꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯨꯃꯤꯟꯅ ꯇꯥꯁꯤꯜꯂꯒ ꯂꯩ ꯃꯃꯥꯏ ꯅꯣꯡꯄꯣꯛ ꯑꯣꯟ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯈꯨꯔꯨꯛ ꯈꯨꯗꯛꯀꯨꯟ ꯀꯕꯨꯏ ꯇꯣꯝꯕ ꯃꯆꯤꯟꯗ ꯂꯥꯏꯋꯥꯁꯣꯟ ꯆꯤꯡꯃꯨ ꯂꯩ ꯇꯥꯏꯅꯕ ꯍꯧꯔꯝꯃꯤ ꯃꯤꯠꯂꯨ ꯑꯅꯤꯗꯨ ꯎꯏꯁꯤꯜꯂꯤ ꯆꯤꯡꯃꯨ ꯂꯩ ꯇꯥꯏꯅꯕꯒꯤꯗꯃꯛ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗꯒꯤ ꯑꯇꯤꯡꯀꯣꯛ ꯄꯥꯈꯪꯕ ꯆꯤꯂꯥꯏꯍꯟꯕ ꯇꯨꯕꯤ ꯃꯁꯣꯡ ꯀꯥꯡꯂꯛꯂꯦ ꯃꯉꯩ ꯅꯤꯡꯂꯦ ꯃꯊꯤ ꯐꯣꯡꯂꯛꯂꯦ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗꯒꯤ ꯃꯀꯣꯛ ꯆꯤꯔꯣꯡꯗꯨ ꯊꯤꯡꯀꯠꯂꯛꯂꯦ ꯃꯗꯨ ꯎꯕꯗ ꯀꯕꯨꯏ ꯇꯣꯝꯕꯅ ꯍꯥꯏ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕ ꯅꯪꯗꯤ ꯑꯇꯤꯡꯀꯣꯛ ꯅꯪꯅꯦ ꯑꯇꯤꯡꯀꯣꯛ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯏꯔꯦꯟ ꯅꯪ ꯍꯟꯖꯤꯜꯂꯣ ꯇꯨꯕꯤ ꯅꯪꯗꯤ ꯍꯌꯦꯡ ꯍꯌꯥꯜꯂꯣ ꯄꯨꯝꯆꯥꯛꯇ ꯇꯥꯏꯕꯪ ꯃꯤꯒ ꯊꯦꯡꯅꯕꯕꯨ ꯇꯤꯆꯨ ꯂꯥꯏꯆꯨꯔꯕꯕꯨ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯅꯪ ꯅꯃꯩꯕꯨ ꯅꯌꯥꯅ ꯆꯤꯛꯅ ꯍꯜꯂꯣ ꯀꯥꯡꯉꯣ ꯇꯨꯝꯃꯣ
ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗ ꯂꯨꯞꯈ꯭ꯔꯦ꯫ ꯂꯨꯞꯂꯝꯗꯥꯏꯗ ꯂꯥꯏꯔꯦꯟ ꯃꯃꯩ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯂꯩꯔꯥꯏ ꯃꯄꯥꯟꯗ ꯍꯥꯏꯐꯦꯠꯇꯪ ꯀꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯃꯩꯗꯨꯅ ꯍꯥꯏꯐꯦꯠ ꯀꯜꯂꯝꯕꯗ ꯂꯥꯏꯔꯦꯟꯗꯨꯒꯤ ꯁꯅꯥ ꯃꯆꯨꯒꯤ ꯃꯀꯨ ꯑꯃ ꯄꯨꯈ꯭ꯔꯤ ꯂꯩꯔꯥꯏ ꯃꯄꯥꯟꯗ ꯇꯥꯗꯨꯅ ꯂꯩꯍꯧꯏ꯫ ꯂꯩꯔꯥꯏ ꯃꯄꯥꯜꯗꯅ ꯇꯧꯔꯤꯕ ꯊꯧꯗꯧꯗꯨꯗ ꯀꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯂꯦ ꯁꯅꯥꯖꯥꯎꯕꯗꯤ꯫ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕ ꯏꯕꯨꯙꯧꯗꯤ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯁꯥꯊꯨꯞꯈ꯭ꯔꯦ꯫ ꯀꯕꯨꯏ ꯇꯣꯝꯕꯅ ꯏꯕꯨꯙꯧ ꯃꯥꯅ ꯂꯨꯞꯈꯤꯕꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯃꯆꯤꯟꯗ ꯂꯥꯏꯋꯥ ꯁꯣꯜꯂꯤ꯫ ꯀꯕꯨꯏ ꯇꯣꯝꯕꯅ ꯁꯅꯥꯖꯥꯎꯕꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯍꯥꯏꯗꯨꯅ ꯐꯧꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯕꯨ ꯀꯧꯔꯛꯂꯦ꯫ ꯈꯣꯏꯃꯨꯝ ꯃꯍꯨꯏ ꯂꯣꯏꯅꯥꯏ ꯂꯣꯏꯃꯣꯝ ꯐꯧꯑꯣꯏꯕꯤ ꯄꯣꯏꯔꯩ ꯈꯨꯟꯌꯣꯛꯄꯤ ꯇꯌꯨꯝ ꯅꯥꯎꯌꯣꯛꯄꯤ ꯄꯥꯊꯤ ꯂꯝꯗꯝꯅ ꯍꯥꯎꯅꯇꯣꯟ ꯇꯥꯛꯅ ꯇꯨꯕꯤ ꯐꯩꯅ ꯑꯣꯏꯃꯟꯕꯤ꯫ ꯏꯃꯥ ꯃꯥꯗꯤ ꯁꯅꯥ ꯃꯆꯨ ꯐꯨꯗꯣꯛꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯂꯦꯞꯂꯔꯦ꯫ ꯏꯃꯥꯅ ꯁꯥꯐꯣꯡꯂꯛꯄꯗ ꯀꯕꯨꯏ ꯇꯣꯝꯕꯅ ꯄꯂꯦꯝ ꯏꯃꯥ ꯏꯕꯦꯝꯃ ꯎꯔꯤꯠ ꯂꯣꯟꯌꯥꯝꯕꯤ ꯋꯥꯛꯆꯤꯡ ꯍꯧꯀꯣꯟꯕꯝ ꯆꯅꯨ ꯅꯤꯡꯉꯣꯜ ꯅꯨꯔꯥꯕꯤ ꯏꯃꯥ ꯅꯄꯥꯔꯤ ꯇꯥꯏꯕꯪꯒꯤ ꯐꯧꯗꯤ ꯐꯧꯍꯥꯝ ꯁꯥꯠꯂꯦ ꯐꯧ ꯄꯥꯟꯕ ꯉꯝꯗ꯭ꯔꯦ ꯅꯄꯥꯔꯤꯒꯤ ꯁꯥꯃ ꯏꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯐꯧꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯌꯦꯡꯉꯣꯏ ꯏꯄꯥꯔꯤ ꯀꯣꯔꯧ ꯅꯨꯃꯤꯠ ꯊꯕꯥꯟ ꯑꯐꯕ ꯑꯃꯗ ꯐꯧꯑꯣꯏꯕꯤ ꯑꯩꯒꯤꯅꯤ ꯍꯥꯏꯗꯅ ꯀꯕꯣꯛ ꯂꯐꯣꯏ ꯍꯩ ꯃꯅꯝ ꯅꯥꯏꯕꯃꯛꯇ ꯌꯥꯎꯔꯤ ꯍꯥꯏꯔꯒ ꯈꯥꯂꯩ ꯂꯧꯕꯨꯛꯇ ꯊꯧꯅꯤꯖꯧꯋꯣ ꯍꯩꯅꯨ ꯂꯩꯃ ꯍꯩꯃꯤꯟꯅꯕꯤ ꯆꯤꯠꯅꯨ ꯂꯩꯃ ꯆꯤꯠꯃꯤꯟꯅꯕ ꯌꯥꯡꯃꯝ ꯃꯍꯨꯏ ꯂꯣꯏꯅꯥꯏ ꯈꯣꯏꯃꯨꯝ ꯂꯥꯏꯔꯦꯝꯃ ꯅꯃꯥ ꯑꯩꯕꯨ ꯐꯧꯀꯧꯔꯣꯜ ꯁꯣꯟꯕꯗ ꯑꯋꯥ ꯑꯅꯥ ꯀꯣꯛꯄꯤꯒꯦ꯫ ꯑꯗꯨꯒꯅꯦ ꯏꯄꯥꯔꯤ ꯌꯦꯡꯉꯣꯏ ꯂꯥꯏꯖ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯁꯅꯥ ꯃꯆꯨꯒꯤ ꯃꯀꯨ ꯍꯨꯗꯨꯅ ꯂꯩꯔꯤꯕ ꯏꯕꯨꯙꯧ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯒꯤ ꯃꯀꯨꯁꯤꯁꯨ ꯂꯦꯝꯅ ꯃꯥꯡꯕ ꯌꯥꯗꯦꯀꯣ ꯃꯁꯤꯅ ꯆꯐꯨ ꯑꯍꯤꯡꯕ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯄꯒ ꯂꯥꯠꯆꯧꯋꯣ ꯃꯇꯝꯗꯨꯗ ꯑꯐꯕ ꯌꯥꯏꯐꯕ ꯂꯣꯛꯀꯅꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯧꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯐꯝꯗꯨꯗꯒꯤ ꯃꯥꯡꯈꯤ꯫ ꯏꯃꯥ ꯃꯥꯅ ꯃꯥꯡꯈꯤꯕꯒ ꯀꯕꯨꯏ ꯇꯣꯝꯕꯅ ꯂꯥꯏꯔꯦꯟ ꯃꯀꯨꯗꯨ ꯈꯨꯟꯖꯤꯜꯂꯤ ꯑꯗꯨꯒ ꯁꯅꯥꯖꯥꯎꯕꯒꯤ ꯃꯐꯝꯗ ꯈꯨꯠ ꯁꯤꯟꯅꯩ꯫ ꯍꯧꯖꯤꯛꯇꯤ ꯑꯅꯤꯗꯨ ꯀꯕꯨꯏ ꯇꯣꯝꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯁꯅꯥꯖꯥꯎꯕꯅ ꯄꯥꯊꯧꯒꯤ ꯃꯄꯥꯜꯗꯒꯤ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯀꯗꯧꯔꯦ ꯇꯧꯕꯇꯕꯨ ꯏꯇꯥꯎꯅꯅꯦ ꯅꯇꯥꯎ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯄꯥꯡꯕꯤꯕ ꯐꯧꯀꯧꯔꯣꯜꯗꯨꯁꯨ ꯄꯥꯡꯕꯤꯌꯨ꯫ ꯀꯕꯨꯏ ꯇꯣꯝꯕꯅ ꯍꯣꯏ ꯏꯇꯥꯎ ꯅꯇꯥꯎꯅ ꯀꯔꯤꯒꯤ ꯄꯥꯡꯂꯣꯏ ꯏꯇꯥꯎꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯑꯍꯤꯡꯗꯨꯃ ꯃꯇꯥꯎ ꯑꯅꯤꯗꯨ ꯀꯕꯨꯏ ꯁꯂꯥꯡꯈꯨꯜꯗ ꯂꯦꯜꯂꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯇ ꯃꯇꯥꯎ ꯑꯅꯤꯗꯨ ꯈꯣꯡꯗꯣꯏꯔꯛꯏ꯫ ꯃꯇꯝꯗꯨꯗ ꯂꯩꯁꯥꯡ ꯅꯍꯥ ꯑꯣꯏꯔꯤ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯏ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯃꯇꯝꯗꯨ ꯀꯕꯨꯏ ꯇꯣꯝꯕꯒ ꯂꯥꯛꯄ ꯎꯕꯗ ꯁꯥꯎꯅꯤꯡꯂꯕꯅꯤ꯫ ꯃꯥꯡꯒꯣꯟ ꯎꯈꯣꯛꯇꯦꯟꯗ ꯐꯛ ꯃꯆꯥ ꯑꯃ ꯊꯥꯗꯨꯅ ꯄꯣꯊꯥꯔꯤꯉꯩ ꯆꯥꯛꯈꯨꯝꯗ ꯃꯇꯩ ꯃꯅꯥꯎꯗꯨ ꯂꯥꯎꯅꯔꯛꯏ꯫ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯅꯕꯗꯤ ꯅꯠꯇꯦ꯫ ꯁꯅꯥꯖꯥꯎꯕ ꯑꯃꯗꯤ ꯂꯩꯁꯥꯡ ꯏꯁꯧ ꯂꯥꯡꯅꯔꯤ꯫ ꯌꯋꯥꯍꯦ ꯇꯧꯒꯅꯨ ꯅꯨꯄꯤ ꯅꯪ ꯐꯨꯕꯤꯒꯦ ꯍꯥꯏꯔꯣ ꯑꯆꯨꯝꯕ ꯍꯥꯏꯕꯒꯤ ꯅꯨꯄꯤ ꯅꯪ ꯃꯇꯣꯏꯔꯦ ꯍꯣ ꯑꯩꯈꯣꯏꯗꯤ ꯇꯣꯏꯔꯦ ꯆꯥꯛ ꯆꯔꯥ ꯑꯅꯤꯒꯤ ꯅꯪ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯦꯅꯦ꯫ ꯂꯩꯋꯥꯗꯪ ꯂꯧꯔꯒ ꯇꯨꯃꯤꯟꯅ ꯂꯥꯛꯄ ꯌꯥꯕꯁꯤ ꯂꯣꯏꯕꯤ ꯍꯥꯎ ꯆꯥꯛ ꯌꯥꯝ ꯆꯥꯕꯁꯤ ꯌꯨꯝꯗ ꯑꯃꯨꯛ ꯄꯨꯔꯛꯂꯤ ꯑꯩꯈꯣꯏ ꯐꯥꯎ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯪ ꯈꯪꯂꯤꯕꯅꯤ ꯑꯗꯨꯒ ꯃꯤ ꯑꯃꯁꯨ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯆꯩꯐꯝ ꯅꯥꯏꯕ ꯁꯣꯏꯗ꯭ꯔꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ ꯏꯇꯥꯎꯁꯤꯅ ꯂꯥꯛꯂꯤꯕꯁꯦ ꯐꯧꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯀꯧꯅꯕꯅꯤ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐꯅꯕꯅꯤ꯫ ꯍꯣ ꯌꯥꯔꯦ ꯄꯛꯇ꯭ꯔꯦ ꯑꯁꯤꯒꯤ ꯆꯥꯛ ꯌꯥꯝ ꯆꯥꯕꯁꯤꯅ ꯐꯧꯑꯣꯏꯕꯤ ꯀꯧꯗꯣꯏꯕ ꯑꯣꯏꯗ꯭ꯔꯦ ꯃꯗꯨ ꯋꯥꯗꯨ ꯂꯥꯏ 109 ꯀꯧꯒꯦꯔꯥ ꯃꯋꯥ ꯂꯧꯗꯦꯀꯣ ꯑꯩ꯫ ꯅꯨꯄꯤ ꯅꯪ ꯇꯤꯟꯈꯦꯠ ꯂꯥꯏꯈꯦꯠꯀꯅꯨ ꯂꯣꯏꯕꯤ ꯆꯤꯡꯗꯒꯤ ꯁꯤ ꯇꯥꯅ ꯂꯥꯛꯂꯤꯕꯁꯦ ꯑꯩꯅ ꯍꯥꯏꯖꯃꯟꯕꯗꯒꯤ ꯂꯥꯛꯄꯅꯤ ꯄꯨꯒꯦꯔꯥ ꯂꯥꯡꯒꯦꯔꯥ ꯂꯣꯏꯕꯤ ꯆꯤꯡꯒꯤ ꯏꯇꯥꯎꯁꯦ ꯃꯕꯨꯛ ꯊꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯃꯗꯨꯒꯤ ꯃꯇꯥꯡꯗꯣ ꯀꯔꯤꯃꯇ ꯍꯥꯏꯕꯤꯔꯛꯑꯅꯨ ꯅꯪꯅ ꯐꯅꯕ ꯁꯤꯜꯂꯣ꯫ ꯅꯪꯁꯤ ꯀꯃꯥꯏꯅ ꯉꯥꯡꯅꯅꯤ ꯑꯩꯈꯣꯏꯗꯤ ꯂꯝꯀꯦꯠꯄꯤꯅꯤ ꯂꯝꯍꯥꯏꯕꯤꯅꯤ ꯂꯥꯏ ꯍꯥꯏꯗꯣ ꯏꯃꯤꯠꯃꯛꯅ ꯎꯔꯒꯅꯦ ꯂꯩ ꯍꯥꯏꯅ ꯊꯥꯖꯒꯅꯤ ꯎꯗ꯭ꯔꯤ ꯐꯥꯎꯗꯤ ꯊꯥꯖꯕ ꯉꯝꯂꯣꯏ ꯑꯩꯈꯣꯏꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯝꯅ ꯁꯥꯎꯅ ꯆꯥꯛꯈꯨꯝꯗꯒꯤ ꯂꯩꯁꯥꯡ ꯊꯣꯛꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯁꯅꯥꯖꯥꯎꯕ꯫ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯆꯤꯡꯒꯤ ꯃꯇꯥꯎꯁꯤꯅ ꯈꯪꯈꯤꯗꯔꯥ ꯍꯥꯏꯕꯒꯤ ꯃꯉꯣꯟꯗ ꯏꯀꯥꯏꯕ ꯄꯥꯈꯠꯄ ꯑꯅꯤꯅ ꯃꯁꯥꯗꯨ ꯍꯨꯏꯒꯪ ꯊꯥꯡꯕꯒꯨꯝ ꯊꯥꯡꯏ꯫ ꯆꯤꯡꯒꯤ ꯃꯇꯥꯎꯁꯤꯒꯤ ꯃꯕꯨꯛ ꯊꯟꯅꯕ ꯌꯨꯝꯊꯪꯅꯕꯗꯒꯤ ꯆꯦꯟꯗꯨꯅ ꯍꯣꯠꯅꯩ꯫ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯁꯥꯡꯗꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄꯒ ꯃꯍꯧꯁꯥꯗꯒꯤ ꯊꯧꯁꯥ ꯋꯥꯁꯥꯗꯅ ꯂꯩꯊꯣꯛꯏ꯫ ꯀꯕꯨꯏ ꯇꯣꯝꯕ ꯃꯁꯥꯗꯤ ꯈꯪꯂꯝꯗꯦ ꯏꯃꯨꯡꯁꯤꯗ ꯁꯤꯠꯂꯤꯕ ꯑꯁꯥꯕ ꯅꯨꯡꯁꯤꯠꯁꯤ